ꯊꯧꯔꯝꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯃꯐꯝ ꯂꯥꯡꯗ ꯐꯝꯃꯤꯟꯅꯕ ꯀꯩꯁꯥꯝ ꯃꯣꯅꯤꯟꯗ꯭ꯔꯣ ꯀꯧꯁꯤꯟꯖꯔꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯒꯦꯁ ꯑꯣꯏꯅ ꯁꯣꯏꯕꯝ ꯁꯥꯝꯕꯆꯣꯔ ꯆꯤꯡꯒꯥꯝ ꯃꯣꯅꯤꯔꯨꯗꯣ ꯃꯐꯝ ꯂꯥꯡꯗ ꯐꯝꯅꯕ ꯀꯧꯁꯤꯟꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤ ꯊꯧꯔꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯛꯁꯣꯞ ꯌꯥꯎꯔꯨꯕꯤ ꯅꯣꯡꯕ ꯃꯣꯡꯕꯤ ꯆꯅꯨ ꯆꯅꯨ ꯃꯐꯝ ꯂꯥꯡꯗ ꯐꯝꯕꯤꯔꯒ ꯀꯧꯁꯤꯟꯖꯔꯤ꯫ ꯃꯊꯪꯗ ꯑꯋꯥꯡꯇꯥꯕꯝ ꯀꯥꯕꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞ ꯈꯨꯔꯥꯒꯥꯎꯒꯤ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯅꯣꯡꯕ ꯃꯣꯡꯕꯤ ꯖꯃꯨꯅꯥ ꯆꯅꯨꯅ LSTVꯗ ꯋꯥꯛꯁꯣꯞ ꯌꯥꯎꯕꯤꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯕꯨ ꯀꯧꯁꯤꯟꯖꯔꯤ꯫ ꯀꯦꯃꯦꯔꯥ ꯐꯖꯅ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯂꯥꯏ ꯄꯨꯟꯁꯤ ꯀꯩꯅꯨꯡꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯣꯛꯅꯕ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯖꯣꯃꯨꯅꯥꯅ ꯆꯠꯈꯤꯕꯁꯤ ꯀꯩꯅꯣꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 38 ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯝꯗꯝ ꯃꯅꯤꯄꯨꯔꯗ LSTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯂꯨꯞꯁꯤꯕꯨ ꯅꯠꯇ꯭ꯔꯒ ꯏꯅꯥꯠꯁꯤꯕꯨ ꯀꯟꯈꯠꯄꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯒꯤ ꯊꯧꯔꯝꯁꯤꯅ ꯇꯥꯡ 19/2014 ꯏꯔꯥꯏ ꯅꯨꯃꯤꯠ ꯖꯃꯨꯅꯥꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ LSTV ꯋꯥꯔꯛꯁꯣꯞꯇ ꯆꯠꯂꯨꯕꯒꯤ ꯃꯥꯒꯤ ꯌꯥꯎꯁꯪ ꯊꯧꯔꯝ ꯅꯤꯉꯣꯝꯕꯝ ꯑꯣꯡꯕꯤ ꯖꯃꯨꯅꯥ ꯆꯅꯨ ꯑꯁꯤ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯌꯥꯎꯁꯪ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ꯫ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞꯇ ꯁꯔꯨꯛ ꯌꯥꯕꯤꯔꯗꯤ ꯖꯃꯨꯅꯥꯅ ꯋꯥꯐꯝ ꯈꯛꯇꯪ ꯑꯥꯗ ꯊꯦꯡꯅꯔꯨꯕ ꯑꯗꯩ ꯀꯩꯀꯩ ꯇꯧꯔꯛꯄ ꯋꯥꯐꯝ ꯃꯇꯦꯡ ꯊꯝꯕꯤꯅꯕ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯅꯤꯡꯊꯧ ꯄꯥꯕꯣꯟ ꯃꯆꯥ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯒ ꯏꯀꯣꯝꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯤꯟꯕꯤꯔꯤꯕ ꯊꯧꯔꯝ ꯑꯁꯦ ꯑꯩꯅ ꯑꯥꯗ ꯅꯨꯃꯤꯠ 15ꯒꯤ ꯋꯥꯔꯛꯁꯣꯞ ꯁꯤꯟꯖꯕꯒꯤ ꯃꯌꯥꯝꯅ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯜ ꯂꯃꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯕꯤꯗꯨꯅ ꯑꯩꯅ ꯆꯠꯂꯨꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯃꯌꯥꯝꯅ ꯄꯥꯎꯗꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯆꯨꯞꯅ ꯑꯩꯈꯣꯏꯒꯤ 15ꯅꯤ ꯋꯥꯔꯛꯁꯣꯞ ꯌꯥꯎꯕ ꯆꯠꯆꯕꯁꯤꯒ ꯂꯝꯗꯝꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤ ꯑꯗꯩꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯗꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤꯒ ꯑꯩꯅ ꯆꯠꯆꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯈꯪ ꯑꯍꯩ ꯀꯌꯥꯗꯒꯤ ꯑꯩꯅ ꯈꯪꯖꯕ ꯑꯗꯩꯗꯤ ꯑꯩꯅ ꯈꯪꯉꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝꯗꯒꯤ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯐꯪꯉꯛꯑꯦ꯫ ꯑꯗꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯂꯨꯞ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯔꯨꯛ ꯌꯥꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯕꯒꯤ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯏꯕꯛ ꯐꯕꯁꯦ ꯑꯣꯏꯖꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ
टेम्पल बोर्ड की ngasi workshop ni mangai yaubagi khudong chaba lojaraga akhoi Bangladesh ta akhoi amata ngairaba sanami hi lainin chachaba singi sanami hi laisang sanglengi damakta mayam da su aina kanjarami टेम्पल बोर्ड की माइकई की सी थांगदगी अइंदा टेक्टोरी अखोई सनामही लाइसंग संगेंसिगी मपुंग फाना लोइसनबा ngamdabagi wafamje mayamda अखोई प्रेस की माइकईदगी अइना मयामगी मफमदा इना लाइनिंग सिबुनु सिबिगा खाइपुना मंगना नमजरा खरतंग ओरगसु मपुंग फानाबगी दमकता मयाम पुना होना मिनिसी हाइबो मतमदा मयामना अखोई नमिथौ सनामही लाइनिंग चबा मयामगी हेडक्वार्टर ओइरिबा अखोई टेम्पल बोर्ड ता लाक्दुना मयामना ngamjaba खर खरता ओरगसु तेंबांगबिदुना अइंगोंदा मतेंग तौरई याम हरावी अदुगिसु को अदुना मयामनसु सपोर्ट तौरई अखोई मयामना लैरी इना लाइनिंगसिबो अखोई पुन्ना योखनमिनसी थौदांग पुन्ना लौमिनसी हाइबगिसु थाजबा थंबिरई अदुगा अखोई तांग 18 ता आइगी अलोइबा प्रोग्राम gi ओइना को टेम्पल बोर्ड की माइकेदगिसु अइंगोंदा अपुनबा सिंफम अमदी आइगी स्पीच पिनिंगबा हाइनिंगबा कयागिसु फजना तौना मोइना सिंबीबने अदुबो ngsaigi khangauदना मणिपुरदंग इरांग थोलकपदगी अखोगी अदुगी थौरमसे काइखिको अदुना अदु ओजा होइना सुदुम नुंगाइतबा खनगनु इरांगसिना लेबाकसिना खangauदना हौरखिबनिना अदुबो नंगना हेय चलबनि मतुंगा अखोइना फनबनगिदमा अखोगी होनरिबसिगी पांगमसा माइपांगनबा अखोइना तौरकनी हाइबगी थाजबसु थमै असे अखोगी यामना लाइबो फब्बा कैनोनिको अदुगा अइना मयामदा हाइनिंगबदी अखोगी मैतै निंगोल मा ओइना अखोगी इना लाइनिंग सिबु अखोई मैतै अमा ओइना पुन्ना होनमिनसी कनमिनसी मैतै अखोइबु कनबदा अखोगी थौदांग चावना लैरुबनी अदुना अखोई अमतो ओइना पिसिंदुना अखोगी फुरु अखोगी लेपा अखोगी इना लाइनिंग से अखोई अमतो ओइनाने कनमिनसी हाइबो वफमसे थंजरगा मयामगी वफमदा आई लोसंजबगी यातन लौजरी लाइनिंग थौ इपाना याइखरे हिमालय मरेन सीदबनी याइखरे मैतै पोकी इमाना याइखरे अखोइदा सलाइ पोजिशनगी वाइस प्रेसिडेंट सांगिसो होतें मसी जायफरबा कोरोमनी अबिना सिंजिनबा खवाना गानबा रुंबा जायफरबा कोरोमनी की आंखम मसुदा LSTV साइंधौ सनामही टेम्पल बोर्ड की वर्कशॉपता यावरिबी ngomum ambi jamuna chanu ngasi opna thoramda lingriakliba jasing madu layor khaba laingo sanamai du thagatiramba adumba langi takamba jasing du amadi tamna laiba laingo Bangladesh ta laingo sanamai gi lining loi sengbat pa amadi laingo sanamai लाइनिंग सेंबर पिदा मरु सरुक जानबा ओजासिम होनबिबा मयामबुसु आइना कोनोना आंबा मक्तदा खुरमजरी असि जमुना चनुना मी 10 मांगानीगी सागी वर्कशॉप चलुबदा कयातंग अवा अना थेंगरिबा असि यामना थेगानिंगानी करिगिनो हाइबा मतमदा असि अखोगी मितेगी ओइबा इपाइपुना हौरपदगी अखोइना मितै ताइबंगना हौरपदगी हाइबा तारे अदुगा सागोनना लापा लाइगी मतमदगी मीगी मतम तारकपा मीगी मतमदगी समाइन तौना मितै इपाइपुसिंगना सागोनना मथंग मथंग हमना लापा अदुगुम्बा लाइनिंग थौ सनामही कोई लाइनिंग हाइबा लाइनिंग असिमकनी अदु कोई लाइबक थीबा हाइगद्रा मरक्ता कोईगी करिगुम्बा साफु अमदगी असिगी लाइनिंग लुसी मांगुबगुम तौरे अमसुंग मांगसु मांगरे तवतबु युमदोंग खुदिंगदा अदुगुम्बा लाइनिंग थौ सनामही हिमालय मेरेन सीदगी अमदी तुंगादा लैबा इमोइनु इमा हाइना खंगरिबा रेनु इमासु पगी असि थमम्बना ngasi anamkamu mahaki khubamdu anjalluana ani thau sanamahina tambirakpa adugumba tamba leirambadagi kogi pai singsi ali tamtamna oirabasu yamna tapna oirabasu mafam hanjalla e haiba mayamgi miyengdasu uriba ngaktani mayamnasu haji haji kanglei pakta natana
방글라데시다수 사나마히 라이닝룩 하이나 라이상 사바 로이나나 살라이 분시범나 서글라가 아주수 강레이파키 오자싱나 서글 이람마가 아두마 딱비던 이람마가 거이나 호나자바니 아두기 마이기 기수 아이나 이 이항막 바이스 프레시덴주 오이자리 마르마두나 거이기 아시군바 지라바 matamda akoina jamna wana honariba adui mamangi wari dudi mayam loi khangi matani Bangladesh ta kamai tauri kamaina hagot khige haiba wahi jamna wana hagolaga masi ora pongatan aduna masidi kainoga oina su samugun sanamahi lining loop oina asagi sanglen jina kunagauda oirabasu wajasing su jamna wana honaraga sigumba kaino sida changsan birakna khungjangsi mayam punna chapina si haina thoglaiba si aina sanai punsifam dagi maigei desu yamna haibadi pungningi sikjongna mayambu thagatjari mathangda masi jamuna chanuna tara mangani chatpasiga mayamna phangdaba akoigi Bangladesh ta sanamahi lining lu haina leiba amadi sanamahi lining lu khagon nariba jamna nungsina chatsariba lining loi singna phangdaba kharagaki mangonda phangna laani masi akoigi kanodadi asi jamna peningai ni amadi jamna su thaganingai ni mangna tara mangani duga tawrambadaba akoigi workshop ta jawbada khangde wa ngangbada khangde mayamna jengsalakpada khangde tawbado myamdo maksu jamna wana honajarangani haiba asi ai pungni chikjongna maku thagatsei aduna mahakna karisu sanamahi lining Bangladesh ta leiba akoisi sanamahi lining matangda akoigi level si 0 bhau oidiba adugumba 0 gi level bhau jaudiba akoigi maraktagi mahakna chatke aina chatkibado adu masai ngasi laindho sanamahi thaujaldagi hale aduna akoina khangbangami akoigi sanamahi lining loop asi sanamahi lining asi hingdani haiba akoigi nupi macha amana adumaina ungna chatlaga ada workshop ta achochoba wajasingi mafamda khangnagi marakta jauraga halakpa isi masi akoigi jam Bangladesh ki mai de ju chauthokngai ni amadi sanamahi lining ase tararoi amadi mutlaroi haibagi mami amani haiba wakhalonsi aina sanjaraga mahaku tarana okpaga loinana jamna thagatse karigino haiba matamda masi kanagumba ama heda chalu haibada jaroidaba kainona jamna karigumam khangaga natragana akoigi haksangda yamna chawo sama jawdradi haidi thauna ma jawdana chatpa ngamba mafam nate aduna mangna chalugase masi akoigi di yamna chawkhona amadi ada Bangladesh ki miut ne ulu wangamu base masi jam chawthongni ani asi hajaraga ngasi ki kanu ki ni abok ki yamna tindabani masi mafam siga mahaki punchinu changbo oisanu matungda akoigi thangna phabi amadi thangna phaba wajasingsu madamai tawna hek hapaba chena moina haidraba usunju mokoi adu tawdore in taba matamda chena jauraga akoi paw mayam ji puraga Bangladesh ta sanamahi lining loop si sanamahi lining si mai tawna thogasi haiba madugi wakhalon buwa mayam su thoglo haiba amadi thokpiro haiba amadi thoknabagi tamakta aina laindho sanamahi da nijaraga mayamnasu nibiu amadi thawai jawiu haiba galoinana laindho sanamahi na jai pare laindho sanamahi lining na jai pare wahi je hairaga mayam pamde wa khaijare tan siga ala jibonggi koi ba presidentna warikimo khongka thamire adu mathang je ongtang akogi ala jibonggi isei sayanno oiba awda 오리도나 마티 엄청 강비나 엄청 바쁜가 한국에다 런전이 마요 땅이라 링생비바 이 마마 콜라바 바이스 프레시덴 아마송 살라이 포시롱기 소변마자
ꯁꯥꯡꯀꯤꯁꯣ ꯍꯧꯖꯤꯛ ꯐꯝ ꯄꯨꯕꯤꯔꯤꯕ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯥꯏ ꯑꯃꯁꯨꯡ ꯖꯃꯨꯅꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯏꯃꯥ ꯏꯟꯗꯣꯜ ꯈ꯭ꯋꯥꯏ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯣꯏꯔꯝꯖꯔꯤ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯖꯃꯨꯅꯥꯒꯤ ꯋꯥꯐꯝ ꯇꯥꯖꯔꯦ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯃꯥꯅ ꯂꯝꯗ ꯆꯠꯂꯨꯔꯒ ꯃꯥꯅ ꯍꯥꯏꯔꯨꯕ ꯊꯥꯒꯠꯆꯔꯨꯕ ꯑꯣꯖꯥꯁꯤꯡꯅ ꯇꯝꯕꯤꯔꯛꯄ ꯋꯥꯍꯩ ꯏꯁꯥꯃꯛꯁꯨ ꯇꯥꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯂꯥꯏ ꯀꯣꯟꯁꯤꯜꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯁꯨꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯑꯩ ꯖꯃꯨꯅꯥꯗ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗꯁꯨ ꯑꯩ ꯀꯩꯁꯨ ꯈꯪꯖꯗꯦ ꯃꯣꯏꯗꯒꯁꯨ ꯑꯩꯅ ꯍꯥꯏꯖꯩ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯅ ꯁꯂꯥꯏ ꯀꯣꯟꯁꯤꯟꯐꯝꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯒꯤ ꯂꯥꯏꯁꯪꯅꯆꯤꯡꯕ ꯁꯣꯅꯄꯨꯡꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯥꯍꯩ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛꯁꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯝꯗ ꯆꯠꯂꯒ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗ ꯑꯝꯇꯪ ꯐꯖꯕꯒꯤ ꯀꯩꯅꯣꯗ ꯇꯝꯕꯤꯔꯨꯆꯣ ꯍꯥꯏꯕꯤꯔꯨꯆꯣ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯍꯥꯏꯖꯈꯤ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯒꯗꯕ ꯖꯃꯨꯅꯥꯒꯤ ꯋꯥꯍꯩꯁꯨ ꯇꯥꯖꯔꯦ ꯑꯗꯨꯒ ꯁꯂꯥꯏ ꯀꯣꯟꯁꯤꯟꯕꯝꯒꯤ ꯑꯩꯈꯣꯏ ꯁꯨꯕꯝꯆꯥ ꯁꯥꯡꯒꯣꯏꯁꯣꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤꯁꯨ ꯋꯥꯔꯤ ꯇꯥꯖꯔꯦ ꯃꯊꯪ ꯑꯩꯒꯤꯗꯤ ꯃꯁꯤꯗ ꯑꯣꯏꯅ ꯑꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯋꯥꯐꯝ ꯊꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯔꯛ ꯈꯤꯇꯪ ꯊꯥꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯋꯥꯛꯁꯣꯞ ꯌꯥꯎꯕꯤꯔꯨꯕꯤ ꯀꯩꯅꯣ ꯅꯤꯉꯣꯝꯕꯝ ꯑꯣꯡꯕꯤ ꯖꯃꯨꯅꯥ ꯆꯅꯨꯗ ꯃꯉꯣꯟꯗ ꯄ꯭ꯔꯖꯦꯟ ꯇꯧꯕꯤꯔꯛꯄ ꯀꯩꯅꯣ ꯈꯔ ꯈꯨꯗꯣꯜ ꯈꯔ ꯑꯍꯟꯁꯤꯡꯗ ꯇꯧꯕꯤꯅꯕ ꯍꯥꯏꯅ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯖꯩ ꯍꯥꯏꯖꯔꯤ Semua matang matang tu tiga tu presiden tu asyik kapau kapau चलो फर्क था अरे आप थोरम जी की लोसिलपता लाइक जो सनाबे लाइक लुक की आपकी प्रेसिडेंट और बाय का गुजरिबा आपकी ओदा मुझे दोना आपको तक तंबिना ꯉꯁꯤꯒꯤ ꯅꯤꯡꯂꯦꯝꯂꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯉꯣꯝꯕꯝ ꯑꯣꯡꯕꯤ ꯖꯃꯨꯅꯥ ꯇꯔꯨꯅ LSTVꯒꯤ ꯅꯨꯃꯤꯠ 15ꯒꯤ ꯋꯥꯔꯛꯁꯣꯞ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯇꯔꯥꯝꯅꯧꯄ ꯊꯧꯔꯝꯗ ꯗꯥꯏꯇ ꯂꯩꯇꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯇꯥꯏꯕꯪꯕꯨ ꯁꯤꯟꯕꯤꯕ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ ꯑꯃꯗꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯂꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯊꯣꯏꯗꯣꯛꯅꯁꯨ ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯉꯁꯤ ꯖꯃꯨꯅꯥꯅ ꯆꯠꯂꯨꯕ ꯈꯣꯡꯆꯠꯀꯤ ꯑꯥꯗ ꯌꯥꯎꯔꯨꯕ ꯅꯨꯃꯤꯠ 15ꯒꯤ ꯋꯥꯔꯛꯁꯣꯞꯇ ꯌꯥꯎꯗꯨꯅ ꯌꯥꯝꯗ꯭ꯔꯕꯁꯨ ꯈꯔꯈꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯉꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯣꯟꯒꯤ ꯍꯥꯏꯕꯗꯤ
ꯀꯪꯂꯩꯄꯥꯛꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯉꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯇ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕ ꯃꯥꯅ ꯊꯝꯃꯝꯕ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯃꯨꯅꯥꯆꯅꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ तसेंगनमक्ति अखोई इसामक चचगे खल्लिबसी खल्लबसु ngasi bawda satpa ngamte masi अखोई लाइनिंग थौना सिंगनदबा हाइबा ताई अदु ngasi जमुना जावरुदुना अखोइना दुम लाइव तगा सु आइदी मसे केनो सु मोबाइल केनो सि पाइ तबनिना असि क्या सु केनो तौते मरक आइना येंबदा माना दा अखोइगी माइगी माना थागलंबा खुदिमक अखोइगी मथौ ताबा ngतनी अखोइगी लाइनिंग लूप असे अखोइगी लाइनिंग असे तुंगदसु अखोइना मसिगी सब चाबी फिरेबा म लेपदा अखोइना मणिपुरबु सब समय केंगदोना लेजै मतम खुदिमकता अदुना मतम खुदिमकता मणिपुर गिया लेरिबा कंगलेसा सिंगनसु कोइबु मतेंग तौबिबनी हाइबसे अखोइना थाजबा थमजै तौबतबु ngasi मणिपुर दो ओरिबा फिबम आइगी कंगलेसा सिंग इमा इपा सकलबा इचेल इनाव सकलबा सिंगना वाना नंगना लेरिबसे लाइनिंग थौ अमदी इमा लेमेरेन सिदबिना कन्बीदुना मैतैना थबक थोरम खुदिमक्ता माय पाकवा ओइसनु हाइपा वाफम असी थमदरगा अइना अतै एगी वाफम से अतै सांगदना मतांग असीदा दम देदनदरे अदुगा लोइना लोइना ngasiगी अकोना ताराना ओपा थोरम से मतांग असीदा मयांगिसु याथंग लौबगा लोइनाना मतांग असीदा लोसिनबा अइना लाथोकसरी मया सिगे मरक्सिदको ओजे ऑफ द रेकॉर्ड ऑफिशियल दिन तबा अखोई जमुना न चपदा मते पांगबि सेलफोन गको ऑफ तो सी आई लिंक ओइना पाबदि